yuhar haba haibasi malem asida mayok nariba yamna nungaitaba mahusagi thoudok amani masina miyoibagi punsida hen akanba saitheng pi miyoibagi khusemna sajaba building sing lambi thong hospital sing kanna nikpadagi kinthaduna pumang manghan batan natana kintharakpa building gi check nung concrete mapak singna nansin khraba mi mayam amagi punsi kanba ngamdana hatokli hingauriba singchu maran mathum ayama manghanta alami akai atoi maraktagi khotoktuna kalhoba sing adusu masada aso apan kaya nangduna layeng daba yade yamna nungai tabadi pak chauna building kinthanba akanba yuhar haba thopa matamda mi kannaba akai atoi maraktagi khotokla kannaba machine matik chana leitaba asini amana kalhori basing adu layeng naba hidak langthak layeng naba khuju khulai doctor matik chana leitaba asisu achauba khudung chadaba phibam amani Turkey amadi Syria da thokiba akanba yuharaba asidasu phibam asi chauna mayok nari ngasi nungtil pung ama phawbada leba ani asida yuhar habana sian kiba mi masing lising tara taru hen khre Turkey dana mi lising tara ni thoi sani pan humputra humde shi khre Syria dana lising ahum cham humpuni thoi shi khre How Kibaning Tokaba Numid, February Taru, Ayuki Pung, Ohum Minute Nimputare Satpa Matamda, Tokiba, Magnitude Taret, Dasming Nipal Yona, Targirani Kiba Yuhar, Aduna, Yumlon Nariba Syria, the Sukan and Hanki. Epicenter, Oidiba Mapam, Nudagi Asi, Turkey Ka Tamuda Leba, Kaharaman Maras, Haiba Mapam Asigi Manaktani, Syriagi Namkaiga Tainare. Turkey dane hena sohale building lising taruk hena kinta duna mang tahan kare Turkey gi sathina soklaba mafam tara adudi Kahraman Maras Gaziantep Hatay Osmaniye Adiyaman Malatya Sanli Urfa Adana Diyarbakir amadi Kilsni Nongsupta Adana dagi horaga nongpokta Diyarbakir fawa kilometer sami yang khairom sangba paring asami kwati ama lakuntra mangarom yuhar asina sohale Syria dana kha thangbada leba hama hairiba mafam adu fawo soale mafam asi epicenter dagi kilometer sani yang khairom lapna lebani Turkey asi Black Sea kha thangbada lei Syria na Turkey gi kha thangwangam khaiga tainana leibani yuhar hariba mafam asida Celsius degree -5 fawa ingbana maram oiduna nansinduna leikraba mising kanbagi thabakda khudung chadaba kaya mayok nari amana nikliba mafam asi nongchuptagi nongpok fawa sangna leibana mi kanana bo hotna bada changba machinery amadi ate khuju khulagi awat ba mayok nabana nansinduna leiriba singlok thokpada khara tapna thokli matam punghungputra ni toy helapana hingna Pangbagi Sangsu Wana Urakli Building Lising Taruklom Kintakriba Asigi Amamamgi Makada Mi Samri Samgarom Nansinduna Leramba Yai Haina Panari Laiba Kayadigi Hidak Langtag Laipam Sem Nova Potlam Amadi Ate Tangbang Kaya Leptuna Tarakli W Ice on a Suma Koyi Tim Taraktuna Tangbangi Tabak Paikatli Yuhar Habagi Madam Plate tectonics na ni haina baiganics na phongdokli Turkey gi awang thangbada North Anatolian Fault lay masi Black Sea gi paninga parallel oina lay kha thangbada na East Anatolian Fault lay masi Syria gi ngamkhaiga lona bada lay Arabian Plate ka Eurasian Plate ka thengaina famda Turkey asi leibana toina amadi kanna yuar hagan mapam oi handak kanna nikliba mapam asi East Anatolian Fault paring dani haina geologist singna palli mafam sida mamangai lising man samapun kunthra mapalda yamna akanba yuharaba ama thokre Richter scale da tare dasming nipal yauki mi lising kunthra hena siki handaki yuhar kan hariba paring asida after shock kaya laki ahanba after shock adu ahanba hakyo matung minitara mathoileraga laki magnitude taruk dasmik taret yauki mathang after shock kaya laki bagi manungda magnitude taret dasmik manga yawuduno khwaidigi kanbo oiki mi ayamba kiba mi paiba poknaki Mayum thadokuna kar manungda aingba khanglaga ahinglenba yauki lengak nasu building manungda leitana ba poktak pibedagi leiba kinare temporary oina sariba tent manungda su yamne ingbana awabo oiri Maru aina sahi ahal oiraba sing amadi apikpa angang singda ungi aingmana akanba saitheng piri mi kanbagi thabakta tapthaba khujukulai watpa asokpa singlaing naba thorang matik chadaba kaya mayok nabana miyamna social media da kanna criticize tawrokpadagi internet matam khargi oina mafamduda thingjinkre yamna thuna hangdoraktuna I paw phawnaba ngamgani haibagi thajabari thamli
पाक चाउनो खुदोंग थिबा थौदोक अमा मतम अमतदा थोकपा मतमदा लैजरिबा पाम्बै सिंगवालकपा हाइबसी मसाना ताबनी कोविड की अनिसुबा वेबता भारत तसु ऑक्सीजन वाटना मिरमदगी लौकी वेंटिलेटर न सिंगबसु लेबा कयाना पिरकी भारत न टॉस हाइना मिंथोनबा मी कनबा अमसुंग थीबगी टीम अमा हिदाक लांगतक लोइनना लेबाक अनिदा थाखरे टेंगबांग असिदा अमुक हन सेंगत सागनबा सेलगी टेंगबांग सु याउरी